Basing thigatuna maralgi matung inna dandi pigani haina Education Minister Istv na haikre. Amadi Manipuri lairiba government aided school amadi ojasing gi phibam sarkar gi mari lenabasingna yengsinba watpadagi awaba kaya mayoknare haire. Kurumjari miyang tabiri ba pumna makputaram na oksari hojik mapung oiba pau Council lauba handak sahi class 12 ki tang manga da pangthokiba physics subject ki question leak oibada senari ba mioi singi mathakta department na chapchabe action lokhat kani haina Education Minister Istv na phongdokre ngasi babu parada laiba ramsagi office ta paumi singda unaba aduda Education S ki Commissioner M Lakshmi Kumar Council ki Secretary amadi Chairman singba su saruk yakhe Minister Radhyashyamna makataraduna physics subject thokpa nimit adugi ayupung 8 minute tara mga taba matamda question hangdokhi khanghaudana pung 8 minute kunlomda social media gi WhatsApp group news update 24/7 koba group amadegi question adu lik oirakhibani masigi matangda departmental inquiry satharagani police na su police ki oiba mathau sing sapchana tawri Department na asauba macha khaidana chenaramba mioi singi mathakta criminal amadi departmental oiba action choidana lokhatkani Nakalamarom da singi manu hanjin ba mafam singda laiba school singi ojagi awatpa sing khangdokpa haure athuba matamda awatpa oja sing hapna ba hanaragani loinana Manipur da lairiba atopa department singapuna saminaduna tongan ba mafam singda lairiba government ke school singbu inspection taunana bagi matangda mateng pangbina ba khanna ba su leire maru oina lamdam asida lairiba chhatragi organization sing amadi lebak miyamna anauba henna phaba education system ama ohenna ba hanari Question leak oiba oidabagi thogdok asi matungda mohanna thoktana basu hotnagani masida miyamna mateng pangbiyo haiki ahanbada akoina tawriba misakse yauri involved tawriba misingse si dandi piba akoi department police na police ki case lokalani duga akoi so department ki oina departmental action logani yam akan mai action logani proof tawgani inquiry tawngani adu action so logani aso woigre macha agre jenar mo khuding akoi lemna tharoi adu sukso iso logjagani Ade matungda matangi sahidadi kramaina masi akoi thingdage haibagi madu ways and means akoi suksoi soidana akoi puthokna ba kanna akoi tanaraga brainstorming session lawe ade akoi press chinau singdagi sokra suggestion kra bibiro aduga satra organization singna so kanna honabiri moi reso suggestion loro aja singna so loro parents sing loroga kramaina akoi na all the time akoi amatamna quality education naire quality education yawon jara copy tawbusira oja sing yawsul laba satra yawraba parents yawragadi अखोइन नहानदगी अखोइन हाइरब क्वालिटी हैब पोची फंगबंग नगद्रा हैबसी आइदी थाजब वाले अदुना मसी अखोइ पुन्ना पुनमिनरगा ओनली एजुकेशन डिपार्टमेंट खक्त नतबा अखोइ पुन्ना पुनमिनरगा मसी अखोइ समाज अचौवा अमांगवा सोइबम ओइगदमिना मसी थिंगमिनबसिरा मयाम पुनमक साजो पिबियो Manipur gi ching amasung tampaki mafam singda lairiba government aided school amadi oja yauna mari lenaba employees sing sarkarna midyeng sangba watpadagi awaba kaya mayokna duna lakli haidi Istv News na phangba paugi matung inna hojik phawbada punna sing amasung tampaki mafam singda school chatruk mari leibagi manungda mamangda palamba sarkarna school taramapan government school gi thakta onkhat khre hairi mamangi sarkar gi matamda magi mikhal gi khudong chaba yengduna matik chaba daba yengdana school taramapal sing asi angam athau kharagi kendrada aided school dagi government ke school gi thakta onkhat khibani hairi punna aided school singasigi approve oja lisingama satrat nipu mapan leibagi manungda humbudra tare na sarkar gi oja oine loksin khre hauzik aided school gi approve oja lisingama satruk humbudra ni thoi asi leiri amade unapprove oiba oja masingna lising ahum yangkhai ma thoini punna oja masing lising mari satret kulhumdoina government aided school singda mahairoi sing takpi tambi bagi thabak sathari hairi bo oja sing asigi damakta matik chaba thagi tolo pibi dabana matam gi laklebe sanpham adudagi oja sing yanabaga loinana school gi infrastructure samgatnaba fansu thamle hairi English ngani tara taruki megi tang tara tarukta madadugi Education Minister da All Manipur Government Aided School Employees Coordinating Committee na Government Aided School singda ROP 2010 chana hanbina ba haijakhiba laikhrabasu hujik phawba chana handana thamle amaromda Istv News na phangba paugi matung inna All Manipur Government Aided School Employees Coordinating Committee ge mihut kangbu amana
ngarang anoba sarkar asigi Chief Minister N Biren ga unaduna government added school gi awaba ubiduna miyang sangbinaba taksin kra hairi Chief Minister nasu kari tawba yabagi habadu sabsana yengsingani habagi thajaba pirakre Manipur State Legal Services Authority na sinduna National Lok Adalat ki thawrama mangasi Uripok Sairap Court Complex ta pangthokre ngasi Imphal West ki oina Lok Adalat aduda bench mari thaduna tongan ba case singmaru oina Family Court, Nationalized Bank, Motor Accident Claim, Electricity, Civil and Criminal case singi oiba wayel sing Bench number 1 the presiding officer NG Kipgen, bench number 2 the judge TH Simon, bench number 3 the judge Family Court S Tara Devi, bench number 4 the DMIC Imphal West to Tarun Kumar na Singhmana, Chairman Singh Oiduna Wayel Singh Sathaki. Ukhrul district ki manungsa na laiba Sirakong khulda thokiba ching ningkhai bagi maru oiba maram khangdoknaba Manipur University ki Art Science Department na laibak leihau changyeng taunaba thabak paikhatpa hokre Department asigi research scholar Thongnawjam Joyraj na Sirakong gi ching ningkhai phamda laklaga tongan ba mafamdagi sample manga laukhatkre Disaster Management amasung Remote Sensing gi miyoi sing yauna lakhiba khongsat aduda Joyraj na nimit tarukni gi manungda akupa marol chapchana khangmangamlagani haiki masida tokdijaina suan magi pyramid C haidi cohesion haidi internal friction angle na haiba ani lai pyramid ani jena control to yamba islai kangu jesuel ga aduna hujigi pyramid ani C and 5 ji puthokna ba agi soil sample collection to bola kone aduga magi maroi ba maram je chi puthokani test sample amada nongmo jangi aduga sample ai collection manga tawje manga ji manungda numit manga ni changane duga tarung ni dadi khara khangana Imphal East Commando na Janimski Main Gate mayada achat awok sing sek tawbada ngarang nungthil pung ahum lom taba matamda PLA gi miyoi ni haiba Mutum Ravikanta Singh nungoi awang lekai degi miyoi ama fare haidi mahaki army number na 2885 ni Sergeant Major oina thabak pubani hairi Amaromda Imphal East Commando na Khurai Hekru Makhongda achat awok sing sek tawbada drug lalon bani haiba miyoi ama heroin number 4 gram kunithoi ga konana fari hairi faraba miyoi adudi Muhammad Darus Tapathan sahi kunmari Khurai Hekru Makhong masjid maningdagini hairi hojik pawgi marak thanne break amatang Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Unified Academy admission open. Class 11 and 12 foundation course. Subjects physics, chemistry, biology and mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakaithal Bazaar, Airport Road. Hakchangi labor sorpadagi producing aktaba hakchang choktarba tumba chaba yaraktaba khong hama nungaraktaba singidabak amatta ngaiba upaidi Jolip syrup amaso Jolip capsule bu changini sinabiyo Classic Hospitality Training Institute na offer tawzari free 3 months course, 1 month theory and 2 months internship at Classic Group of Hotels for minorities and OBC candidates only. Course sing the level 1 certificate in front office operations, level 1 certificate in food and beverage service operations, level 1 certificate in housekeeping operations. Lagliba April 13 class hauzagani akak nabasit masing ni khudong job asilaw bihaw akupa marol gidamal Classic Hospitality Training Institute Babina Diagnostics Building 3rd floor Rims Rota. Contact to view. Combined tutorials for CBSE admission open. Class 9, 10, 11 and 12 CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Vacation course for Navodaya, Sainik and outsiders. Class 9, 10, 12. For details, contact Combined Tutorial Office, Sagoban, Moyang Lerak Machin, Bus Parking Imphal. Irudio Coaching Institute. Admission open for 5 months. CBSE foundation course for class 10 and timing 4:45 to 7. For details, please contact Office of the Irudio Coaching behind
sokpa tang sikpa phuna bani singbada sinaba yarba lipsap gropna puthok saba auza ब्रेक की तुंगदा ताराम नौक्सरी मखाताबा पाउदा इम्फाल की नागानाला मथक्ता स्ट्रीट वेंडर सिंगना पोटफम फमदनबा आईएमसी ना अयाबा पीखिबे लेते हैना आईएमसी की मेयर सोराम सुनीलना आईएमसी की कॉन्फ्रेंस हॉल पांगथोकपा पाउगी मिफम अमदा फोंदोखरे महाकना मखातारादुना कनागुंबा खरना स्ट्रीट वेंडर सिंगदगी पोटफम फमदनबा लाइसेंस लौननबा पैसा खुमगटपगी थबक जथरिबा असि तौबिगनो मणिपुर सरकारना पाइखटलिबा थबक असिदा मतेंग पांगबियो हाइखे नुसी चामदना हंदक तौबिरैबा थबक सिंगसिबु अफब थबकनी खोंथांगनी हाइबगी वाखलुन चिंगसलगा प्रजाना हेना मतेंग पांगबियु नुसीबियु चानबियु हाइबा वाखलुन से थमजनिंगी अखोगी स्ट्रीट वेंडर्स की मतंगददी अखोई म्युनिसिपल कॉर्पोरेशन कोई महूट डिपार्टमेंट मणिपुर गवर्नमेंट तानरगा करम स्टेप चंगजनगदगे हाइबगी वाखलुन अखोई खनरखिनी मसीदा इमा इवेंट सिंगसिना पफम पीरदबनी हाइना मयामदगी पैसासी खाइदना खोतन तौरीबसे मसी आई प्रेस की थोंगदजु सेंगदोकचरी मसी तौबिगनु आप इसिना इमा इंदोना लागलगा पुखलगलगा खोई थाब मतमम खक्तदी अखोई पीनबा खोई पुंग 8 नत्रगा 9 ओइबे याय सिबुगी मनुंग पीबे याय मदुगी मतुंगददी अखोई ऑथराइजेशन अमत कोई पीगनी हाइबगी वाखलुसु लेते पीजु पीरोय अमरोमदा आईएमसी की वार्ड नंबर 3 की कॉर्पोरेटर एस नुतन चंद्रना लंबी की नाक यत्ता फमलिबा स्ट्रीट वेंडर सिंह मफम चाबदा फमनबा कन्ना होटनरी हाइना ngasi mahaki thangmaibanda laiba yumda pangthokpa paumisi unabada phongdokhre पाउगी मिफम अदुदा वार्ड नंबर 25 की कॉर्पोरेटर सुजाता पाउमई वार्ड नंबर 3 की मेंबर एस मंगलेम सुसरुक याखे नुतन चंद्रना मखाताना हाइरदुना हौजिक फाउबगी ओइनदी स्ट्रीट वेंडर सिंगी चपचाबा पॉलिसी सेंबा लैत्रे मियोय खरना आधार कार्ड खोमबगी थबक चथरिबा असि मतेंग लौरकपसु याय हाइखे ना अमदी तौबिरिबा लोइनना कनागुम मियोय खरना को अखोइगी कमिटी का सेमजनदना अदुगा पैसा नुसा खाइदा आधार कार्ड खोमजनदना मस्ते पोफम पीनेगा तौरबिसे मियाम थाजबिगिनु सरकार की माइकैदगी हाइबदी ऑनरेबल चीफ मिनिस्टर महूट की माइकैदगी अमदी इम्फाल म्युनिसिपल कॉर्पोरेशन की माइकैदगी असते पोफम मुजिमक की पोफम पीपी वफम लेजदी अदुना अमदी इम्फाल म्युनिसिपल कॉर्पोरेशन बो महूट पुनुसिबि यंखम लैरा द पांगथोखरे कांगी सरुक अमा ओइनबगी पांदम द पांगथोकपनि हाइखे चटलगा किबा कैसामपा मदी अनाबस इन पुन्ना खोसम असिबो अचौबा दायित्व तांगदा अखोइ सिनजा ओइदुना ने लंबी असि प्रजा की